ꯃꯇꯨꯡꯗꯗꯤ ꯍꯧꯖꯤꯛ ꯊꯣꯛꯈꯤꯕꯅ ꯊꯣꯛꯈ꯭ꯔꯦ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯑꯦꯀꯣ ꯁ꯭ꯀꯦꯝ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯦ ꯑꯗꯨꯃꯛꯇꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯁꯨꯔꯝ ꯆꯥꯔꯝ ꯈꯛꯂꯝ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯔꯛꯇꯕ ꯑꯗꯒꯤ ꯄꯩꯁꯥꯒꯤ ꯚꯦꯂꯨ ꯂꯩꯇꯕ ꯅꯣꯡꯃꯒꯤ ꯆꯔꯥ ꯇꯥꯟꯖꯕ ꯑꯗꯒꯤ ꯍꯣꯏꯅꯤ ꯅꯣꯡꯃꯒꯤ ꯁꯨꯐꯝ ꯊꯣꯛꯄ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯅ ꯁꯨꯖꯕ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯒꯤ ꯚꯦꯂꯨꯁꯤ ꯂꯩꯔꯛꯇꯕ ꯀꯅꯥ ꯑꯃꯅ ꯀꯩꯁꯨ ꯅꯠꯇꯕꯗ ꯄꯩꯁꯥꯁꯤ ꯄꯪꯄꯥꯏ ꯄꯥꯏꯔꯛꯄ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯄꯩꯁꯥ ꯇꯥꯟꯕꯒꯤ ꯂꯝꯖꯦꯜ ꯑꯃ ꯀꯟꯅ ꯇꯥꯟꯅꯔꯛꯄ ꯁꯤꯗꯩꯗ ꯑꯩꯈꯣꯏꯁꯨ ꯀꯔꯤ ꯇꯧꯕ ꯌꯥꯏꯅ ꯀꯣꯏꯊꯤ ꯊꯤꯕꯗꯨꯅꯦꯕ ꯑꯗꯨꯃꯥꯏꯅ ꯀꯣꯏꯊꯤ ꯊꯤꯖꯕ ꯏꯆꯝ ꯆꯝꯖꯕ ꯑꯩꯈꯣꯏꯁꯤꯗꯅꯦꯕ ꯃꯈꯣꯏꯅ ꯊꯤꯔꯛꯏꯁꯦ ꯁ꯭ꯀꯦꯝ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯊꯤꯔꯛꯏꯁꯦ ꯑꯄꯪꯕ ꯀꯗꯥꯏꯗ ꯂꯩ ꯀꯔꯝꯍꯥꯏꯅ ꯑꯩꯈꯣꯏꯅ ꯁꯨꯝꯕꯗ ꯌꯥꯕ ꯃꯤ ꯂꯩꯁꯦ ꯊꯤꯔꯛꯄꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗ ꯊꯨꯈꯤꯕꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯑꯩꯈꯣꯏ ꯅꯨꯄꯤ ꯃꯆꯥ ꯑꯃꯅꯁꯨ ꯃꯥꯅ ꯍꯟꯗꯛꯀꯤ ꯁꯤꯗꯩꯗ ꯃꯥꯅ ꯀꯩꯅꯣ RK ꯄ꯭ꯔꯗꯛꯁꯟꯒꯤ ꯊꯣꯡꯗ ꯃꯥꯅ ꯍꯥꯏꯈꯤꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯩꯒꯤ ꯏꯕꯨꯡꯒꯤ ꯀꯩꯅꯣ ꯘꯔꯤ ꯕꯟꯗꯥꯟ ꯊꯝꯗꯣꯛꯑꯒ ꯏꯅꯝꯃꯒꯤ ꯁꯅꯥ ꯀꯥꯏꯊꯣꯛꯑꯒ ꯁꯨꯃꯥꯏꯅ ꯂꯥꯛꯄꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯉꯛꯄ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯤꯕ ꯑꯃꯅ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯅꯦꯒꯤ ꯃꯆꯥꯅꯨꯄꯤꯅ ꯃꯉꯣꯟ ꯇꯧꯔꯛꯄ ꯀꯩꯅꯣꯅꯦ ꯍꯥꯏꯕ ꯃꯗꯨꯒꯤ ꯊꯕꯛꯁꯤꯒꯤ ꯕꯤꯖꯤꯅꯦꯁꯇꯨꯒꯤ ꯃꯔꯝꯗ ꯄꯨꯁꯜꯂꯛꯏꯁꯦ ꯃꯥꯒꯤ ꯃꯅꯦ ꯃꯆꯥꯅꯨꯄꯤꯅꯤ ꯏꯆꯦ ꯍꯥꯏꯁꯤꯅꯦ ꯋꯥ ꯂꯣꯏꯔꯦꯕ ꯀꯅꯥꯅ ꯃꯇꯦꯡ ꯄꯥꯡꯅꯤꯡꯉꯥꯏ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯏꯃꯥꯟꯅꯕꯤꯗꯤ ꯇꯣꯛꯈ꯭ꯔꯣ ꯑꯩꯒꯤ ꯏꯅꯦꯒꯤ ꯃꯆꯥ ꯑꯩꯒꯤ ꯏꯅꯦ ꯍꯥꯏꯁꯤꯅꯤꯀꯣ ꯏꯅꯦ ꯃꯆꯥꯗꯨꯅ ꯐꯥꯎꯕ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯍꯧꯖꯤꯛꯁꯤ ꯀꯟꯅ ꯅꯣꯏꯗꯥ ꯁꯦꯛꯇꯔ 143ꯒꯤ ꯚꯥꯏꯔꯦꯜꯁꯤ ꯌꯥꯝꯅ ꯀꯟꯅ ꯑꯗꯣ ꯂꯦꯞꯇꯅ ꯑꯣꯏꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯕꯗꯤ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯆꯪꯁꯤꯜꯂꯨꯔꯀꯥꯟꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯕ ꯚꯤꯛꯇꯤꯝ ꯀꯌꯥꯒꯤ ꯈꯣꯜꯂꯥꯎ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯚꯣꯏꯁꯁꯤ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯗꯨꯝ ꯇꯥꯕ ꯂꯦꯞꯄ ꯅꯥꯏꯗꯅ ꯇꯥꯔꯛꯏ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯍꯥꯏꯗꯤ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯍꯩꯔꯣꯛꯇꯒꯤꯁꯨ ꯁꯨꯃꯥꯏꯅ ꯅꯣꯏꯗꯥ ꯁꯦꯛꯇꯔ 143 ꯁꯤꯗ ꯆꯩꯊꯦꯡ ꯐꯪꯂꯕ ꯚꯤꯛꯇꯤꯝ ꯑꯣꯏꯔꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯁꯤ ꯌꯥꯝ ꯂꯩꯔꯝꯃꯤ ꯑꯗꯣ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯔꯛꯄꯁꯤꯅ ꯑꯩꯈꯣꯏꯅ ꯇꯥꯍꯧꯔꯀꯥꯟꯁꯤꯗ ꯇꯨꯡꯗ ꯆꯪꯁꯤꯜꯂꯛꯀꯗꯕ ꯑꯃꯗꯤ ꯍꯤꯔꯝꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯀꯌꯥꯁꯤꯡꯗ ꯆꯩꯊꯦꯡ ꯐꯪꯗꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯚꯣꯏꯁꯁꯤ ꯑꯗꯨꯝ ꯇꯥꯕ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯍꯩꯔꯣꯛꯁꯤꯗꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯏꯆꯟ ꯑꯃ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯅꯣꯏꯗꯥ ꯁꯦꯛꯇꯔ 143 ꯁꯤꯒꯤ ꯃꯈꯣꯏꯒꯤ ꯏꯟꯇꯔꯚ꯭ꯌꯨꯗ ꯐꯦꯁ ꯑꯅꯤ ꯊꯣꯛꯅ ꯌꯥꯎꯔꯕ ꯃꯇꯨꯡꯗ ꯊꯣꯔꯛꯍꯧꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯅ ꯊꯦꯡꯅꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯨꯅꯤ ꯉꯁꯤ ꯃꯌꯥꯝꯗ ꯑꯃꯨꯛ ꯁꯤꯌꯔ ꯇꯧꯔꯤꯁꯦ ꯁꯤꯁꯨ ꯇꯥꯕꯗ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯇꯥꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯗꯔꯀꯥꯔ ꯂꯩꯕꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕꯗ ꯗꯔꯀꯥꯔ ꯂꯩꯔꯤꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯝꯄꯅꯤ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯀꯥꯟꯁꯤꯗ ꯄ꯭ꯔꯗꯛ ꯌꯥꯎꯗꯅ ꯀꯣ ꯑꯩꯈꯣꯏ ꯏꯟꯚꯦꯁ ꯇꯧꯕꯒꯤ ꯃꯑꯣꯡꯗ ꯅꯪ ꯄꯩꯁꯥꯁꯨ ꯊꯥꯗꯔꯗꯤ ꯁꯤ ꯐꯪꯒꯅꯤ ꯑꯗꯨꯒ ꯂꯥꯏꯐ ꯁ꯭ꯇꯥꯏꯜꯗ ꯁꯤ ꯑꯣꯏꯒꯅꯤ ꯑꯗꯨ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁꯨꯃꯥꯏꯅ ꯃꯌꯥꯝꯒꯤ ꯃꯥꯏꯟ ꯁꯦꯠꯁꯤꯡꯁꯤ ꯃꯌꯥꯝꯒꯤ ꯋꯥꯈꯜꯁꯤ ꯕ꯭ꯔꯦꯟ ꯋꯥꯁ ꯇꯧꯔꯀꯥꯟꯁꯤꯗ ꯄꯨꯊꯣꯛꯄꯤꯔꯒ ꯃꯥꯅ ꯑꯗꯣ ꯑꯌꯥꯝꯕ ꯃꯁꯤꯗꯤ ꯌꯥꯎꯔꯝꯗꯣꯏꯁꯤ ꯁꯨꯔꯒ ꯆꯥꯖꯕ ꯑꯃꯨꯛꯇꯪꯗꯤ ꯅꯨꯡꯉꯥꯏꯔꯛꯀꯗ꯭ꯔꯥ ꯑꯃꯨꯛꯇꯪꯗꯤ ꯄꯩꯁꯥꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯏꯔꯒꯗꯤ ꯀꯥꯏꯅ ꯈꯟꯖꯕ ꯍꯨꯃꯥꯡ ꯃꯃꯟ ꯋꯥꯅ ꯁꯨꯖꯕ ꯀꯥꯡꯕꯨꯁꯤꯡꯗꯣ ꯃꯈꯣꯏꯁꯤꯡꯁꯤ ꯕ꯭ꯔꯦꯟ ꯋꯥꯁ ꯇꯧꯕꯤꯔꯀꯥꯟꯗ ꯆꯪꯁꯤꯜꯂꯀꯥꯟꯗ ꯃꯈꯣꯏꯅ ꯇꯥꯟꯖꯕ ꯄꯩꯁꯥꯁꯤꯡ ꯂꯣꯏꯅ ꯃꯥꯡꯕꯇ ꯅꯠꯇꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯑꯋꯥꯕ ꯇꯥꯒꯗꯕ ꯂꯝꯕꯤ ꯀꯌꯥ ꯑꯃ ꯂꯩꯕꯁꯤ ꯌꯥꯝ ꯊꯦꯡꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯕꯗꯤ ꯄꯣꯠꯁꯛ ꯑꯃ ꯌꯥꯎꯗꯅ ꯑꯩꯅ ꯄꯣꯠꯁꯛ ꯑꯃ ꯂꯩꯕ ꯌꯥꯎꯗꯅ ꯍꯥꯏꯕꯗꯤ ꯑꯦꯅꯤ ꯄ꯭ꯔꯗꯛ ꯑꯃ ꯑꯩꯅ ꯂꯩꯔꯨꯔꯀꯥꯟꯗ ꯑꯗꯨꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯁꯤ ꯇꯧꯒꯅꯤ ꯍꯥꯏꯕ ꯑꯣꯏꯔꯒꯗꯤ ꯐꯩ ꯃꯗꯨ ꯅꯠꯇꯅ ꯄꯩꯁꯥ ꯊꯥꯗꯔꯒ ꯑꯁꯨꯛ ꯐꯪꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯖꯨꯋꯥꯔꯒꯤ ꯊꯕꯛꯅꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯈꯪꯖꯤꯟꯕꯤꯌꯨ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯤꯃꯛꯁꯨ ꯂꯣꯏꯅ ꯖꯨꯋꯥꯔꯒꯤ ꯁꯤꯒꯨꯝꯕ ꯃꯔꯤ ꯃꯌꯥꯝ ꯂꯩ ꯃꯌꯥꯝꯅ ꯈꯪꯖꯤꯟꯕꯤꯌꯨ ꯑꯦꯅꯤ ꯑꯩꯅ ꯄꯣꯠ ꯑꯃ ꯂꯩꯔꯒ ꯄꯣꯠꯇꯣ ꯑꯩꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯄꯣꯠ ꯑꯃ ꯂꯩꯔꯀꯥꯟꯁꯤꯗ ꯃꯗꯨ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯁꯤꯒꯤ ꯀꯥꯟꯅꯕ ꯐꯪꯉꯤ ꯑꯗꯨꯗꯒꯤ ꯄꯩꯁꯥ ꯑꯁꯨꯝꯅ ꯂꯥꯛꯏ ꯍꯥꯏꯕꯅꯆꯤꯡꯕ ꯑꯣꯏꯔꯒꯗꯤ ꯈꯔ ꯑꯗꯨꯝ ꯈꯟꯅꯕ ꯌꯥꯏ ꯅꯠꯇꯅ ꯄꯣꯠꯆꯩ ꯌꯥꯎꯗꯅ ꯄ꯭ꯔꯗꯛ ꯌꯥꯎꯗꯅ ꯁꯨꯝꯅ ꯄꯩꯁꯥ ꯊꯥꯗꯔꯒ ꯑꯁꯨꯛ ꯐꯪꯒꯅꯤ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯁꯤ ꯂꯥꯛꯀꯅꯤ ꯄꯩꯁꯥ ꯑꯁꯨꯛ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯝ ꯁꯤꯗꯒꯤ ꯆꯦꯛꯁꯤꯟꯕꯤꯌꯨ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯤꯒꯤ ꯂꯝꯕꯤꯁꯤꯗ ꯆꯪꯁꯤꯜꯂꯨꯔꯀꯥꯟꯁꯤꯗ ꯏꯟꯇꯔꯚ꯭ꯌꯨ ꯐꯦꯁ ꯑꯅꯤ ꯊꯣꯛꯅ ꯌꯥꯎꯔꯨꯔꯒ ꯊꯣꯔꯛꯍꯧꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯊꯦꯡꯅꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯑꯩꯈꯣꯏꯒꯤ ꯍꯩꯔꯣꯛꯇꯒꯤ ꯏꯆꯟ ꯑꯃꯅ ꯄꯥꯎꯗꯝꯕꯤꯔꯛꯄꯒꯤ ꯚꯤꯗꯤꯑꯣꯗꯨꯅꯤ ꯉꯁꯤ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯔꯤꯕꯁꯤ ꯑꯃꯨꯛꯇꯪ ꯍꯥꯏꯔꯤꯕ ꯃꯍꯥꯛꯅ ꯏꯟꯇꯔꯚ꯭ꯌꯨ ꯌꯥꯎꯔꯨꯕꯗ ꯀꯔꯤ ꯊꯦꯡꯅꯔꯛꯏ ꯍꯥꯏꯕꯗꯨꯒꯤ ꯃꯇꯥꯡꯁꯨ ꯑꯩꯈꯣই ꯈꯪꯃꯤꯟꯅꯕꯗ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯇꯨꯡꯗ ꯍꯧꯒꯠꯂꯛꯏꯕ ꯀꯌꯥꯁꯤꯁꯨ ꯑꯁꯤꯒꯨꯝꯕ ꯁ꯭ꯀꯦꯝꯒꯤ ꯊꯕꯛꯁꯤꯡꯁꯤꯗ ꯆꯪꯁꯤꯟꯗꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯊꯦꯡꯅꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯇꯥꯃꯤꯟꯅꯕ ꯈꯪꯃꯤꯟꯅꯍꯧꯕ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯗꯨꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯖꯔꯛꯄꯅꯤ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯤ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯩ ꯊꯦꯡꯂꯁꯨ ꯊꯦꯡꯅ ꯃꯇꯥꯡꯕꯨꯗꯤ ꯆꯥꯍꯧꯗ꯭ꯔꯦ ꯑꯩꯅ ꯉꯁꯤ ꯚꯤꯗꯤꯑꯣ ꯁꯤꯌꯔ ꯇꯧꯖꯕꯁꯦ ꯚꯤꯗꯤꯑꯣ ꯁꯦꯝꯕꯁꯨ ꯌꯥꯗꯦꯀꯣ ꯑꯩꯒꯤ ꯐꯣꯟꯗꯣ ꯁ꯭ꯇꯣꯔꯦꯖ ꯐꯨꯜ ꯑꯣꯏꯕꯅꯤꯅ ꯐꯣꯟꯁꯦ ꯍꯥꯏꯗꯤ ꯑꯣꯜ
ꯃꯣꯗꯦꯜ ꯑꯣꯏꯕꯅꯤꯅ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯁꯤꯌꯔ ꯇꯧꯖꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯀꯟꯅ ꯚꯥꯏꯔꯦꯜ ꯑꯣꯏꯔꯤꯕ ꯅꯣꯏꯗꯥ ꯁ꯭ꯀꯦꯝꯒꯤ ꯃꯇꯥꯡꯁꯤꯗꯅꯤꯀꯣ ꯃꯁꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯃꯗꯨꯗꯩꯗ ꯏꯟꯇꯔꯚ꯭ꯌꯨ ꯁꯦꯀꯦꯟ ꯔꯥꯎꯟ ꯐꯥꯎꯕ ꯌꯥꯎꯖꯈꯤ ꯑꯗꯣ ꯑꯩꯅ ꯑꯗꯨ ꯇꯧꯕ ꯃꯇꯝꯗꯣ 2024ꯒꯤ ꯁꯦꯞꯇꯦꯝꯕꯔ ꯑꯣꯛꯇꯣꯕꯔ ꯑꯗꯨꯋꯥꯏꯗ ꯑꯣꯏꯕ ꯃꯥꯜꯂꯦ ꯑꯗꯣ ꯑꯩꯅ ꯏꯟꯇꯔꯚ꯭ꯌꯨ ꯄꯤꯕ ꯃꯇꯝꯗꯨꯗꯁꯨ ꯃꯣꯏꯅ ꯍꯥꯏ ꯑꯁ ꯅꯣꯏ ꯍꯩꯔꯣꯛꯇꯒꯤꯁꯨ ꯃꯤ ꯌꯥꯎꯋꯦ ꯐꯅꯌꯥꯝꯅ ꯀꯩꯅꯣ ꯇꯧꯔꯕꯅꯦ ꯑꯉꯥꯡ ꯑꯍꯨꯝ ꯃꯔꯤ ꯌꯥꯎꯋꯦ ꯆꯪꯉꯛꯀꯗꯧꯕꯁꯨ ꯂꯩ ꯀꯥꯏꯅ ꯍꯥꯏ ꯍꯩꯔꯣꯛ ꯂꯥꯏꯃꯌꯨꯝ ꯃꯌꯥꯏ ꯂꯩꯀꯥꯏ ꯈꯨꯅꯧ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏ ꯃꯣꯏꯅ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯥꯏꯃꯌꯨꯝꯗꯩꯅꯦꯕ ꯑꯗꯨ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯐꯣꯇꯣ ꯀꯩꯅꯣ ꯍꯥꯏꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯁꯥꯔꯛꯑꯦ ꯑꯩꯉꯣꯟꯗ ꯑꯗꯨꯗꯩꯗ ꯑꯩꯁꯦ ꯏꯟꯇꯔꯚ꯭ꯌꯨꯗꯨ ꯐꯝꯕ ꯃꯇꯝꯗ ꯃꯣꯏꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯛꯑꯦ ꯏꯟꯇꯔꯚ꯭ꯌꯨꯗꯨꯗꯩꯗ ꯃꯣꯏꯒꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯕꯤꯖꯤꯅꯦꯁ ꯄꯥꯔꯠꯅꯔꯁꯤꯞꯅꯦ ꯏꯟꯇꯔꯅꯦꯁꯅꯦꯜ 24 ꯀꯟꯇ꯭ꯔꯤ ꯇꯥꯏꯞ ꯇꯧꯕ ꯀꯩꯅꯣꯅꯦ ꯍꯥꯏꯅ ꯃꯥꯅ ꯏꯟꯇꯔꯚ꯭ꯌꯨꯅꯤꯅ ꯍꯣꯏ ꯃꯣꯏꯒꯤ ꯀꯩꯅꯣ ꯕꯤꯖꯤꯅꯦꯁꯀꯤ ꯃꯔꯝꯗ ꯈꯔ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯔꯦ ꯑꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯦ ꯏꯟꯇꯔꯚ꯭ꯌꯨꯒꯤ ꯀꯩꯅꯣꯅꯤꯅ ꯑꯗꯣ ꯃꯣꯏ ꯏꯟꯇꯔꯚ꯭ꯌꯨꯁꯦ ꯀꯩꯅꯣꯗ ꯇꯧꯕꯅꯤꯀꯣ ꯖꯨꯝ ꯃꯤꯇꯤꯡꯗ ꯇꯧꯋꯦ ꯃꯣꯏꯅ ꯂꯤꯡ ꯑꯃ ꯄꯤꯔꯛꯀꯅꯤ ꯑꯗꯨꯗꯩꯗ ꯖꯨꯝ ꯃꯤꯇꯤꯡ ꯇꯧꯔꯒ ꯇꯧꯋꯦ ꯑꯗ ꯍꯥꯟꯅ ꯃꯣꯏꯅ ꯄ꯭रोꯇꯣꯀꯣꯜꯒ ꯌꯥꯝ ꯁꯦꯝꯃꯅꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯗꯕ ꯍꯥꯏꯇꯥꯔꯦ ꯐꯣꯔꯃꯦꯜ ꯁꯦꯠꯀꯗꯕꯅꯤ ꯒ꯭ꯔꯨꯃꯤꯡ ꯇꯧꯒꯗꯕꯅꯤ ꯐꯨꯜ ꯔꯦꯟꯖ ꯂꯩꯕ ꯅꯦꯠꯋꯥꯛꯇ ꯂꯩꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯚ꯭ꯌꯨꯁꯤ ꯑꯦꯄꯣꯏꯟꯃꯦꯟꯁꯤ ꯂꯧꯔꯒꯗꯤ ꯑꯗꯨꯗꯨ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯕꯅꯤ ꯍꯣꯏ ꯑꯗꯣ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯌꯔ ꯇꯧꯖꯔꯤꯕꯁꯦ ꯀꯩꯅꯣꯅꯤꯀꯣ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯟꯅꯅ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯅꯤꯅ ꯀꯩꯅꯣ ꯇꯧꯍꯧꯗ꯭ꯔꯦꯕ ꯊꯦꯡꯈ꯭ꯔꯦꯕ ꯑꯩꯅ ꯍꯥꯏꯖꯔꯤꯗꯣ ꯊꯦꯡꯈ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯆꯦꯛꯁꯤन ꯊꯧꯔꯥꯡ ꯑꯣꯏꯅ ꯃꯇꯨꯡꯒꯤ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯁꯦꯝꯖꯔꯛꯄꯅꯦꯅ ꯑꯩꯅ ꯍꯥꯏꯖꯩꯁꯦ ꯑꯗꯣ ꯃꯣꯏꯅ ꯁꯥꯔꯦ ꯑꯗ ꯋꯥꯔꯤ ꯁꯥꯔꯦ ꯁꯤꯐꯥꯎꯕꯗ ꯅꯪꯅ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯍꯪꯅꯤꯡꯕ ꯂꯩꯒꯦꯅ ꯅꯨꯄꯤꯗꯨꯅ ꯍꯥꯏ ꯅꯨꯄꯤꯗꯣ ꯑꯩꯈꯣꯏꯒꯤ ꯃꯈꯥꯅꯤ ꯃꯁꯛ ꯃꯇꯧꯒ ꯌꯥꯝ ꯐꯖꯩ ꯃꯌꯥꯝꯅ ꯚꯤꯗꯤꯑꯣ ꯐꯣꯇꯣ ꯊꯥꯒꯠꯅꯔꯛꯄꯗꯨꯗꯤ ꯌꯥꯎꯋꯦ ꯃꯃꯤꯡꯕꯨꯗꯤ ꯀꯥꯎꯊꯣꯛꯆꯈ꯭ꯔꯦꯀꯣ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯑꯉꯥꯡꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗ ꯑꯩꯁꯨ ꯍꯣꯏ ꯍꯪꯉꯦ ꯑꯩꯅ ꯐꯔꯦ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤꯅ ꯅꯣꯏꯒꯤꯁꯦ ꯑꯩꯈꯣꯏꯅ ꯏꯟꯔꯣꯜꯃꯦꯟꯁꯦ ꯇꯧꯔꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯅꯣꯏꯅ ꯀꯔꯤ ꯑꯩꯈꯣꯏꯒꯤꯗ ꯀꯩꯅꯣ ꯄꯤꯕꯤꯗꯣꯏꯅꯣꯅ ꯑꯩꯅ ꯍꯪꯉꯦ ꯑꯗ ꯃꯥꯅ ꯅꯪꯒꯤ ꯑꯦꯀꯥꯎꯟ ꯍꯥꯡꯒꯅꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯅꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤꯅ ꯋꯥꯗꯨ ꯍꯥꯏꯔꯦ ꯑꯗ ꯑꯩꯅ ꯍꯪꯕꯒꯤ ꯑꯥꯔꯊꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯂꯩꯗꯅ ꯅꯦꯠꯋꯥꯛ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯋꯥꯔꯤ ꯑꯣꯏꯅ ꯍꯥꯏꯔꯗ ꯍꯔꯕꯜ ꯂꯥꯏꯐ ꯍꯥꯏꯔꯗꯤꯕ ꯍꯔꯕꯜ ꯂꯥꯏꯐꯀꯤꯁꯨ ꯑꯩꯈꯣꯏꯅ ꯌꯥꯎꯖꯔꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯒꯤꯁꯨ ꯁꯦꯐꯇꯤ ꯃꯌꯥꯝ ꯂꯩꯌꯦꯕ ꯃꯥꯒꯤꯗꯤ ꯁꯦꯐꯇꯤ ꯂꯩꯔꯗꯤ ꯍꯔꯕꯜ ꯂꯥꯏꯐꯇ ꯅꯠꯇꯦ ꯂꯣꯏꯅ ꯄ꯭ꯔꯣꯗꯛ ꯄꯤꯕꯈꯩꯗꯤ ꯂꯣꯏꯅ ꯐꯩꯌꯦꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯕꯀꯣ ꯃꯣꯏꯅ ꯌꯥꯎꯔꯕ ꯃꯇꯨꯡꯗ ꯃꯣꯏ ꯄ꯭ꯔꯣꯗꯛ ꯈꯔ ꯄꯤꯔꯛꯀꯅꯤ ꯄ꯭ꯔꯣꯗꯛꯇꯣ ꯑꯩꯈꯣꯏꯅ ꯄꯩꯁꯥꯗ ꯑꯣꯟꯊꯣꯛꯅꯤꯡꯗꯅ ꯄꯣꯠꯇꯨ ꯌꯣꯜꯂꯅꯤ ꯑꯗꯒꯤ ꯌꯣꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯏꯁꯥꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯄꯣꯠꯅꯦꯕ ꯆꯥꯕ ꯌꯥꯏ ꯅ꯭ꯌꯨꯇ꯭ꯔꯤꯁꯟꯅ ꯁꯄ꯭ꯂꯤꯃꯦꯟꯅ ꯌꯥꯝ ꯐꯕ ꯄꯣꯠꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯏ ꯑꯗꯨꯒꯤ ꯁꯦꯟꯁꯇ ꯑꯩꯅ ꯍꯪꯉꯦ ꯑꯗꯨꯗ ꯅꯨꯄꯤꯁꯤꯅ ꯑꯗꯨ ꯃꯇꯝꯗꯨꯗ ꯃꯥꯁꯦꯈꯔ ꯀꯔꯦꯝ ꯀꯊꯥꯏꯅꯔꯞ ꯇꯧꯔ ꯍꯥꯏꯔꯛꯑꯦ ꯑꯣ ꯑꯩꯈꯣꯏꯒꯤꯁꯤꯗꯤ ꯁꯦꯜꯁꯃꯦꯟ ꯅꯠꯇꯦ ꯑꯩꯈꯣꯏꯁꯤ ꯆꯠꯂꯒ ꯄꯣꯠ ꯌꯣꯟꯕꯒꯤ ꯊꯕꯛ ꯅꯠꯇꯦ ꯑꯩꯈꯣꯏꯁꯤꯗꯤ ꯍꯥꯏꯌꯦ ꯃꯥꯅ ꯑꯩꯈꯣꯏꯁꯤꯗꯤ ꯏꯟꯇꯔꯅꯦꯠꯇ ꯀꯩꯅꯣ ꯇꯧꯕ ꯕꯤꯖꯤꯅꯦꯁ ꯇꯧꯕ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯁꯤꯗꯤ ꯀꯝꯄꯅꯤ ꯅꯠꯇꯦ ꯕꯤꯖꯤꯅꯦꯁ ꯇꯧꯕꯅꯦ ꯅꯪ ꯅꯁꯥꯅ ꯏꯟꯚꯦꯁꯇꯔ ꯑꯣꯏꯒꯗꯕꯅꯤ ꯏꯟꯚꯦꯁ ꯇꯧꯖꯔꯒ ꯅꯪꯅ ꯃꯗꯨꯗꯒꯤ ꯄ꯭ꯔꯣꯐꯤꯠ ꯂꯥꯛꯀꯗꯕꯅꯦꯅ ꯃꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯑꯗ ꯑꯩꯅ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯅꯪꯅ ꯍꯪꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯁꯨ ꯍꯪꯕꯅꯦꯅ ꯍꯥꯏ ꯑꯗ ꯃꯥꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯗ ꯑꯣꯞꯁꯟꯁꯤ ꯂꯩꯔꯦꯅ ꯈꯜꯂꯁꯤꯅꯦ ꯄꯣꯠ ꯄꯤꯕꯗꯨꯒ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯚꯦꯁ ꯇꯧꯕꯁꯤꯒꯤꯒ ꯀꯔꯝꯕ ꯅꯪ ꯈꯟꯒꯅꯤꯅ ꯅꯨꯄꯤꯗꯨꯅ ꯍꯥꯏ ꯑꯗꯩꯅ ꯑꯩꯕꯨ ꯍꯥꯏꯔꯒꯗꯤ ꯑꯩꯗꯤ ꯀꯩꯅꯣ ꯄꯣꯠ ꯄꯤꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯑꯩꯗꯤ ꯈꯟꯒꯅꯤꯅ ꯍꯥꯏ ꯑꯗꯩꯗ ꯃꯥꯅ ꯑꯣ ꯑꯗꯨꯗꯤ ꯅꯪꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯒꯤꯗꯃꯛꯇꯗꯤ ꯅꯪꯁꯦ ꯀ꯭ꯋꯥꯂꯤꯐꯥꯏ ꯑꯣꯏꯒꯗꯧꯕ ꯃꯥꯟꯗꯦ ꯁꯦꯂꯦꯛꯁꯟ ꯂꯩꯗꯧ ꯃꯥꯟꯗꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯇꯧꯗ꯭ꯔꯒꯁꯨ ꯅꯪ ꯍꯪꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯈꯟꯅꯤꯡꯕ ꯂꯩ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯁꯨ ꯍꯥꯏꯕꯅꯦ ꯍꯪꯕꯅꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯑꯗꯩꯗ ꯍꯣꯏꯅꯦ ꯅꯦꯠꯋꯥꯛꯀꯨꯝꯕ ꯈꯔꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯗ꯭ꯌꯨꯇꯤꯗ ꯂꯩꯔꯒ ꯃꯇꯝ ꯈꯔ ꯀꯥꯏꯊꯣꯛꯑꯒ ꯍꯥꯏꯗꯤ ꯃꯤꯅ ꯇꯥꯔꯣꯏꯗꯕ ꯗꯤꯁꯇꯔꯕ ꯇꯧꯔꯣꯏꯗꯕ ꯃꯐꯝꯗ ꯇꯧꯕꯅꯤꯅ ꯅꯦꯠꯋꯥꯛꯀꯤ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕꯅꯤꯅ ꯀꯛꯈ꯭ꯔꯦꯕ ꯗꯤꯁꯀꯅꯦꯛ ꯇꯧꯕꯗ ꯑꯃꯨꯛ ꯍꯟꯅꯁꯨ ꯆꯠꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯗꯨꯗ ꯍꯥꯏ ꯁꯨꯃꯥꯏꯅ ꯗꯤꯁꯀꯅꯦꯛ ꯇꯧꯈ꯭ꯔꯦꯒ ꯃꯣꯏꯅ ꯍꯥꯏ ꯑꯃꯨꯛ ꯍꯟꯅ ꯀꯩꯅꯣ ꯇꯧꯔꯛꯑꯔꯣꯏ ꯃꯣꯏꯗ ꯑꯅꯧꯕ ꯇꯣꯉꯥꯟꯕ ꯑꯄꯣꯏꯟꯃꯦꯟ ꯑꯃ ꯂꯧꯗꯕ ꯌꯥꯔꯣꯏꯅ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯗꯨꯁꯨ ꯃꯥꯁꯨ ꯈꯪꯖꯕ ꯅꯠꯇꯦꯀꯣ ꯃꯥꯒ ꯀꯨꯏꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯛꯄ ꯃꯥꯁꯨ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯍꯥꯏꯕꯗꯒꯤ ꯊꯥꯖꯕꯗꯤ ꯃꯥꯁꯨ ꯌꯥꯎꯔꯝꯃꯦ ꯃꯥꯁꯦ ꯏꯟꯔꯣꯜ ꯇꯧꯈ꯭ꯔꯦꯕ ꯃꯥꯗꯤ ꯄꯩꯁꯥꯁꯦꯈꯔ ꯆꯥꯎꯅ ꯑꯗꯨꯝ ꯇꯧꯈ꯭ꯔꯕ ꯖꯥꯠꯅꯦꯕ ꯂꯥꯛ 2 ꯃꯨꯛꯀꯤ ꯅꯌꯥꯔ 2ꯔ ꯑꯗꯨꯃꯥꯏꯅ ꯆꯥꯡ ꯇꯧꯈꯤꯕ ꯖꯥꯠꯅꯦ ꯑꯗ ꯁꯦꯀꯦꯟ ꯔꯥꯎꯟ ꯃꯇꯝ ꯈꯔ 1 ꯋꯤꯛꯀꯤ ꯃꯇꯨꯡꯗ ꯑꯩꯒꯤ ꯑꯦꯄꯣꯏꯟꯃꯦꯟ ꯑꯃꯃꯨꯛ ꯁꯦꯗꯨꯜ ꯑꯃꯃꯨꯛ ꯄꯤꯔꯛꯑꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯗꯨꯅ ꯍꯥꯏꯔꯦ ꯅꯪ ꯇꯧꯒꯦ ꯍꯥꯏꯔꯗꯤ ꯑꯩ ꯑꯦꯄꯣꯏꯟꯃꯦꯟꯁꯤ ꯂꯧꯒꯦꯅ ꯍꯥꯏ ꯑꯗ ꯑꯩꯅ ꯍꯣꯏꯅ ꯍꯥꯏꯔꯦ ꯑꯗꯨꯃꯥꯏꯅ ꯂꯧꯔꯒ ꯁꯦꯀꯦꯟꯒꯤ ꯔꯥꯎꯟꯁꯤꯗꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤ ꯃꯃꯤꯡꯁꯦ ꯑꯖꯤꯇꯥ ꯀꯧꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯋꯦ ꯍꯧꯖꯤꯛꯀꯤ ꯚꯤꯗꯤꯑꯣꯁꯤꯗꯩꯗ ꯀꯩꯅꯣ ꯐꯣꯇꯣ ꯊꯥꯒꯠꯂꯛꯄꯁꯤꯗ ꯌꯥꯎꯋꯦꯕ ꯅꯨꯄꯤꯁꯦ
ꯃꯥꯗꯣ ꯈꯣꯡꯖꯣꯝ ꯍꯥꯏꯕ꯭ꯔꯥ ꯁꯥꯄꯝ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏ ꯑꯗꯨꯗꯩꯅꯦꯅ ꯍꯥꯏꯌꯦꯕ ꯁꯦꯀꯦꯟ ꯔꯥꯎꯟ ꯂꯧꯕ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯑꯖꯤꯇꯥ ꯀꯧꯕ ꯃꯥꯜꯂꯦ ꯃꯥꯒꯤꯗꯣ ꯍꯣꯏ ꯑꯖꯤꯇꯥ ꯍꯥꯏꯕ ꯃꯥꯜꯂꯦ ꯑꯗꯨꯅ ꯑꯃꯨꯛ ꯂꯧꯋꯦ ꯑꯗꯨꯗꯩꯗ ꯑꯄꯣꯏꯟꯃꯦꯟꯁꯤ ꯂꯧꯗꯅ ꯑꯩꯁꯦ ꯃꯥꯒꯤ ꯖꯨꯝ ꯃꯤꯇꯤꯡꯗꯨꯗ ꯆꯪꯉꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯏꯟꯇꯔꯚ꯭ꯌꯨꯁꯤ ꯂꯧꯔꯦ ꯑꯗꯨꯒ ꯇꯧꯕ ꯀꯥꯟꯁꯤꯗꯩꯗ ꯅꯨꯄꯤꯗꯣ ꯍꯧꯖꯤꯛꯀꯤ ꯑꯖꯤꯇꯥ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯍꯣꯏꯅꯦ ꯁꯦꯅꯤꯌꯔ ꯈꯔ ꯑꯣꯏꯔꯞ ꯇꯧꯔꯒ ꯋꯥꯁꯦ ꯐꯖꯅ ꯋꯥꯔꯤꯁꯤ ꯁꯥꯟꯅꯔꯦ ꯃꯥꯅ ꯃꯥꯒꯤ ꯏꯃꯣꯁꯅꯦꯜꯂꯤ ꯃꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯨ ꯁꯦꯌꯔ ꯇꯧꯔꯦ ꯑꯩꯒꯤꯁꯨ ꯁꯦꯌꯔ ꯇꯧꯅꯔꯦ ꯃꯥꯒꯤꯁꯨ ꯕꯕꯥ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯁꯨ ꯑꯩꯁꯦ ꯌꯥꯝꯅ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯌꯥꯝꯅ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯔꯛꯄꯅꯦ ꯑꯩꯁꯨ ꯇꯧꯐꯝ ꯈꯪꯗꯕꯗꯒꯤ ꯂꯛꯀꯤꯂꯤ ꯑꯩꯁꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯕꯤꯖꯤꯅꯦꯁꯁꯤꯒꯤꯁꯦ ꯊꯦꯡꯅꯕꯅꯦ ꯁꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯑꯩꯁꯤ ꯌꯥꯝꯅ ꯆꯦꯟꯖꯦꯁ ꯐꯪꯉꯦ ꯑꯩ ꯁꯤꯁꯤ ꯄ꯭ꯔꯣꯐꯤꯠ ꯂꯥꯛꯈ꯭ꯔꯦ ꯑꯩꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯃꯥ ꯌꯥꯝ ꯁꯦꯌꯔ ꯇꯧꯔꯛꯑꯦ ꯑꯗ ꯑꯩꯅꯁꯨ ꯍꯣꯏ ꯑꯗꯨꯝ ꯍꯥꯏꯔꯦ ꯃꯥꯅ ꯇꯧꯔꯛꯄꯗꯨꯗꯩꯗ ꯑꯩꯁꯨ ꯑꯗꯨꯝ ꯑꯩ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯤꯁꯤꯅꯦ ꯑꯩꯉꯣꯟꯗ ꯄꯩꯁꯥ ꯂꯩꯕꯁꯨ ꯅꯠꯇꯦ ꯑꯩꯁꯨ ꯆꯍꯤ ꯌꯥꯝꯃꯛꯑꯦ ꯑꯩꯉꯣꯟꯗ ꯀꯩꯒꯨꯝꯕ ꯀꯩꯅꯣ ꯑꯃꯠꯇ ꯂꯩꯇꯕꯅꯤꯅ ꯑꯩꯅꯁꯨ ꯃꯇꯨꯡꯗ ꯇꯧꯕ ꯌꯥꯕ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯁꯤꯟꯐꯝ ꯑꯃ ꯑꯗꯨꯃꯥꯏꯅ ꯇꯧꯖꯅꯤꯡꯕꯒꯤꯗꯃꯛꯇ ꯑꯩꯁꯨ ꯏꯃꯥꯟꯅꯕꯤꯅ ꯍꯥꯏꯕꯗꯒꯤ ꯁꯤꯗ ꯆꯪꯉꯛꯄꯅꯦꯅ ꯍꯥꯏ ꯑꯗ ꯃꯥꯅ ꯍꯣꯏ ꯅꯪ ꯌꯥꯝꯅ ꯒꯣꯜꯗꯟ ꯆꯥꯟꯁꯅꯤ ꯅꯪꯅ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒ ꯊꯦꯡꯅꯔꯛꯄꯁꯦ ꯅꯪ ꯍꯧꯖꯤꯛ ꯃꯇꯝ ꯌꯥꯝ ꯐꯔꯦ ꯅꯪꯅ ꯑꯩꯈꯣꯏꯒ ꯊꯦꯡꯅꯗꯅ ꯁꯤꯗꯩꯗ ꯌꯥꯍꯧꯕ ꯈꯣꯠꯄ ꯍꯧꯖꯤꯛ ꯅꯪꯅ ꯇꯧꯒꯗꯣꯏꯕ ꯁꯤꯗꯗꯤ ꯅꯪꯒꯤ ꯑꯣꯐꯔꯁꯦ 1.6ꯅꯦ 1 ꯂꯥꯛꯅꯦꯕ ꯃꯣꯏꯅ ꯍꯥꯏꯁꯦ ꯂꯥꯛ 1,50,000 ꯆꯥꯡꯅꯦ ꯑꯗꯣ ꯃꯤꯗꯤ ꯂꯥꯛ 3ꯗ ꯇꯧꯔꯤꯅꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯕꯔꯤꯅꯦ ꯁꯤ ꯇꯧꯕꯔꯤꯅꯦ ꯅꯪꯗꯤ ꯌꯥꯝꯅ ꯂꯛꯀꯤ ꯑꯣꯏ ꯈꯣꯠꯂꯦ ꯀꯥꯏ ꯃꯥ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤꯁꯨ ꯁꯥꯏ ꯑꯩꯅ ꯑꯩ ꯄꯩꯁꯥ ꯂꯩꯇꯦ ꯍꯧꯖꯤꯛꯀꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯅꯣꯏꯒꯤ ꯄꯩꯁꯥꯁꯦ ꯏꯟꯔꯣꯜꯃꯦꯟ ꯄꯦꯃꯦꯟꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯣꯠꯄꯅꯣ ꯍꯥꯏ ꯑꯗ ꯃꯣꯏꯅ 1 ꯇꯥꯏꯝ ꯄꯦꯃꯦꯟꯅꯤ ꯍꯥꯏ ꯑꯩꯅ ꯑꯗꯨꯗꯤ ꯑꯩꯗꯤ ꯍꯧꯖꯤꯛꯇꯤ ꯂꯩꯇꯦꯅꯦ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯪꯅ ꯉꯝꯒꯗꯕ ꯃꯇꯝꯗꯣ ꯑꯗꯨꯗꯩꯗ ꯍꯥꯏꯔꯛꯑꯣꯅ ꯍꯥꯏꯌꯦꯀꯣ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯩꯅꯈ꯭ꯔꯦ ꯑꯗꯨꯒ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯑꯗꯨꯁꯨ ꯊꯥ ꯑꯃꯃꯨꯛ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗꯩꯗ ꯑꯩꯉꯣꯟꯗ ꯏꯃꯥꯟꯅꯕꯤꯁꯤꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯦ ꯅꯪ ꯀꯔꯤ ꯈꯜꯂꯕꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏ ꯑꯗ ꯑꯩꯗꯤ ꯍꯧꯖꯤꯛꯁꯨ ꯄꯩꯁꯥꯁꯦ ꯂꯩꯇꯦ ꯀꯃꯥꯏꯅ ꯇꯧꯁꯤꯅꯣꯅꯦꯅ ꯍꯥꯏ ꯑꯗ ꯃꯥꯅ ꯍꯣꯏ ꯑꯗꯨ ꯌꯦꯡꯉꯣ ꯅꯪꯅ ꯀꯩꯅꯣ ꯇꯧꯀꯥꯟꯗ ꯍꯥꯏꯔꯣꯅ ꯍꯥꯏ ꯑꯗ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯗꯨꯗ ꯑꯩ ꯁꯦꯡꯅ ꯍꯥꯏꯕ ꯑꯩ ꯁꯤꯒꯤ ꯕꯤꯖꯤꯅꯦꯁꯁꯤꯗꯩꯗ ꯑꯩ ꯌꯥꯎꯔꯒ ꯑꯩ ꯕꯤꯖꯤꯅꯦꯁ ꯇꯧꯒꯅꯤ ꯑꯩ ꯄꯩꯁా ꯇꯥꯟꯒꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯅꯠꯇ ꯑꯩꯅ ꯏꯟꯇꯔꯦꯁ ꯑꯣꯏꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩ ꯐꯣꯔꯦꯟ ꯑꯃꯇꯪꯗ ꯑꯩ ꯀꯣꯏꯅꯤꯡꯉꯦ ꯑꯩ ꯐꯣꯔꯦꯟ ꯀꯣꯏꯅꯤꯡꯉꯦꯅ ꯑꯩꯅ ꯍꯥꯏꯌꯦꯕꯀꯣ ꯑꯩꯁꯦ ꯀꯣꯏꯕꯗꯃꯛꯇꯤ ꯈꯜꯂꯒ ꯑꯩꯅ ꯀꯣꯏꯅꯤꯡꯕꯒꯤꯗꯃꯛꯇꯅꯤ ꯃꯁꯤꯗꯩꯗ ꯑꯩ ꯕꯤꯖꯤꯅꯦꯁ ꯇꯧꯒꯅꯤ ꯑꯩ ꯄꯩꯁా ꯇꯥꯟꯒꯅꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯅꯠꯇꯦ ꯑꯩ ꯐꯣꯔꯦꯟ ꯀꯣꯏꯅꯤꯡꯉꯦ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯏꯊꯟꯇꯗꯤ ꯀꯣꯏ ꯌꯥꯗꯦꯗꯅꯀோ ꯃꯥꯗꯣ ꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯆꯠꯂꯨ ꯌꯥꯕꯁꯨ ꯅꯠꯇꯕꯅꯤꯅ ꯑꯗꯨꯒꯤ ꯑꯩ ꯁꯦꯡꯅ ꯍꯥꯏ ꯏꯃꯥꯟꯅꯕꯤꯗꯨꯅ ꯅꯪꯅ ꯑꯗꯨꯗꯤ ꯁꯤꯗꯩꯗ ꯅꯪꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯣꯏꯗꯕꯗꯤ ꯅꯪ ꯀꯩꯗꯧꯔꯨꯅꯤ ꯌꯥꯎꯕꯒꯦꯅ ꯃꯥꯅꯕꯨꯗꯤ ꯍꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯗꯨꯁꯨ ꯀꯔꯤꯝ ꯈꯪꯖꯕ ꯅꯠꯇꯦꯀꯣ ꯑꯗꯨꯏ ꯃꯔꯝꯗꯨꯗꯩꯗ ꯃꯣꯏꯁꯦ ꯁ꯭ꯀꯦꯝꯅꯦ ꯑꯗꯨꯅꯤ ꯀꯔꯤꯝ ꯈꯪꯖꯗꯦ ꯃꯉꯣꯟꯗ ꯅꯦꯠꯋꯥꯔꯛꯀꯤ ꯃꯔꯝꯗ ꯀꯩꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯑꯝꯇꯁꯨ ꯈꯪꯉꯛꯇꯕꯅꯤꯅ ꯃꯥꯅ ꯅꯣꯂꯦꯖꯁꯨ ꯂꯩꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯍꯥꯏꯔꯦ ꯏꯃꯥꯟꯅꯕꯤꯗꯨꯗꯩꯗ ꯑꯩꯅ ꯍꯥꯏꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯌꯥꯎꯔꯒꯦꯅ ꯍꯥꯏ ꯃꯇꯝꯗꯨꯗꯩꯗ ꯑꯃꯨꯛ ꯑꯩꯒꯤ ꯑꯣꯐꯔꯁꯤ ꯂꯥꯛꯑꯦꯅ ꯍꯥꯏꯔꯛꯑꯦꯕ ꯏꯃꯥꯟꯅꯕꯤꯁꯤꯅ ꯅꯪꯒꯤ ꯑꯣꯐꯔꯗꯣ 1.30,000ꯗ ꯂꯥꯛꯑꯦ 1,30,000ꯗ ꯂꯥꯛꯑꯦ ꯀꯃꯥꯏꯅ ꯇꯧꯁꯦ ꯈꯣꯠꯁꯦꯅ ꯑꯩꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯁ ꯑꯩꯁꯦ ꯍꯧꯖꯤꯛꯁꯤ ꯂꯩꯇꯕꯅꯤꯅ ꯎꯄꯥꯏꯁꯤ ꯂꯩꯇꯕꯅꯤꯅ ꯑꯗꯨꯝ ꯁꯦꯝꯃꯩꯒꯤ ꯄꯥꯎꯈꯨꯝꯗꯨ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯊꯥ ꯑꯃꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯏꯃꯥꯟꯅꯕꯤꯁꯤꯅ ꯑꯃꯨꯛꯀ ꯔꯤꯃꯥꯏꯟ ꯇꯧꯔꯦ ꯅꯪ ꯀꯃꯥꯏꯅ ꯇꯧꯔꯦ ꯇꯧꯒꯦ ꯁꯥꯏꯔ ꯇꯧꯔꯣꯏ ꯁꯥꯏꯔ ꯅꯪ ꯀꯔꯤ ꯈꯜꯂꯤꯅꯣꯅ ꯍꯥꯏꯗꯅꯦ ꯐꯔꯦ ꯇꯧꯔꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯧꯖꯤꯛ ꯅꯪꯉꯣꯟꯗꯁꯨ ꯑꯣꯐꯔꯁꯨ ꯂꯩꯔꯦ ꯍꯧꯖꯤꯛꯇꯤ 1 ꯂꯥꯛꯇ ꯂꯩꯔꯦ ꯅꯪꯗꯤ ꯌꯥꯝ ꯐꯔꯦ ꯑꯩꯗꯤ ꯂꯥꯛ 2 ꯑꯩꯒꯤꯗꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯅꯤꯅ ꯍꯣꯏ ꯐꯔꯦ ꯇꯧꯔꯁꯦ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯗꯨꯗꯩꯗ ꯑꯩꯅ ꯂꯨꯄꯥ 50,000 ꯑꯩꯁꯦ ꯃꯉꯣꯟꯗ ꯀꯥꯞꯈ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯃꯉꯣꯟꯗ ꯂꯨꯄꯥ 50,000 ꯀꯥꯞꯈ꯭ꯔꯦ ꯑꯗꯨꯒ ꯑꯔꯦꯝꯕꯗꯨꯅ ꯑꯩ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯑꯄ꯭ꯂꯥꯏ ꯇꯧꯋꯦꯕ ꯑꯩꯅ ꯍꯥꯏꯔꯦ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗꯇꯨꯗꯩꯗ ꯑꯇꯣꯞꯄ ꯂꯦꯝꯍꯧꯔꯤꯕ ꯄꯩꯁꯥꯁꯦ ꯄꯦ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯑꯗꯣ ꯍꯪꯉꯣꯅ ꯍꯥꯏꯗ ꯃꯥꯅ ꯃꯥꯒꯤ ꯁꯤꯅꯤꯌꯔꯗ ꯍꯪꯉꯦꯕ ꯃꯥꯅ ꯃꯥꯒꯤ ꯁꯤꯅꯤꯌꯔꯗ ꯍꯪꯕ ꯀꯥꯟꯗ ꯍꯣꯏ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯄꯤꯗꯧꯕꯗꯤ ꯌꯥꯏꯑꯦ ꯍꯥꯏꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯗꯅ ꯑꯩꯁꯦ ꯃꯉꯣꯟꯗ ꯄꯩꯁꯥꯁꯦ ꯀꯥꯞꯈꯤꯕꯅꯦꯕ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯂꯨꯄꯥ 50,000 ꯏꯃꯥꯟꯅꯕꯤꯁꯤꯗ ꯀꯥꯞꯄꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤꯁꯤꯁꯨ ꯑꯩ ꯏꯃꯥꯟꯅꯕꯤꯗꯨꯗ ꯍꯥꯏ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯈꯣꯏꯒꯤ ꯅꯦꯠꯋꯥꯔꯛꯀꯤꯁꯨ ꯌꯥꯝ ꯂꯩꯕꯅꯦ ꯃꯣꯏꯁꯦ ꯂꯩꯗꯅ ꯃꯤꯅ ꯋꯥꯗꯨ ꯍꯥꯏꯕꯗ ꯊꯥꯖꯅꯕ ꯈꯔ ꯀꯦꯗꯅ ꯃꯧꯗꯅ ꯌꯦꯡꯕ ꯀꯥꯟꯗ ꯃꯌꯥꯝ ꯂꯩꯔꯤꯕ ꯅꯣꯔꯃꯦꯜ ꯂꯩꯔꯤꯕ ꯃꯤ ꯑꯩꯈꯣꯏ ꯏꯔꯦꯡ ꯏꯃꯥꯟꯅꯕꯗꯒꯤ ꯈꯤꯇꯪ ꯍꯦꯟꯒꯠꯅꯕ ꯃꯑꯣꯡꯗ ꯈꯔꯗꯤ ꯇꯧꯕꯗꯤ ꯇꯥꯕꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯒꯤ ꯋꯥꯁꯦ ꯊꯥꯖꯅꯕꯗꯤ ꯍꯣꯠꯅꯕ ꯇꯥꯕꯅꯦꯅ ꯑꯩ ꯃꯉꯣꯟꯗ ꯁꯨꯝ ꯋꯥꯔꯤ ꯑꯗꯨꯃꯥꯏꯅ ꯁꯥꯕꯗ ꯃꯥꯅꯁꯨ ꯑꯗꯨꯝ ꯋꯥꯈꯜꯗꯣ ꯈꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯅꯁꯨ ꯈꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯍꯥꯏꯗ ꯄꯩꯁा ꯍꯥꯏꯔꯦ ꯍꯥꯟꯅ ꯄꯤꯕꯒꯤ ꯊꯕꯛ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯃꯨꯛ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥ ꯍꯥꯟꯅ ꯊꯤꯗꯣꯛꯄꯒꯤ ꯊꯕꯛ ꯑꯃꯁꯨ ꯑꯣꯏꯔꯦ ꯑꯗꯨꯒꯤꯁꯨ ꯃꯇꯨꯡꯗ ꯊꯕꯛꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤꯃꯁꯨ ꯆꯞ ꯆꯥꯕꯁꯨ ꯈꯪꯗꯦ ꯑꯦꯟꯇꯔꯄ꯭ꯔꯦꯅꯔ ꯍꯥꯏꯅ ꯑꯦꯟꯇꯔꯄ꯭ꯔꯦꯅꯔꯁꯦ ꯏꯟꯚꯦꯁꯃꯦꯟꯅꯦ ꯀꯔꯝꯍꯥꯏꯅ ꯏꯟꯚꯦꯁꯃꯦꯟ ꯇꯧꯒꯗꯕꯅꯣ ꯀꯔꯤ ꯁ꯭ꯀꯤꯜꯗꯅꯣ ꯀꯩꯅꯣ ꯍꯥꯏꯕꯁꯨ ꯆꯞ ꯆꯥꯕꯁꯨ ꯈꯪꯕꯁꯨ ꯅꯠꯇ꯭ꯔꯦ
ꯑꯗꯒꯤ ꯃꯥꯅ ꯌꯥꯎꯈ꯭ꯔꯕꯅꯤꯅ ꯃꯥꯒꯤ ꯑꯦꯀꯥꯎꯟꯁꯤ ꯍꯥꯡꯉꯦ ꯍꯥꯏꯀꯣ ꯃꯥꯒꯤ ꯑꯦꯀꯥꯎꯟꯁꯤ ꯍꯥꯡꯉꯦ ꯑꯗꯨꯗꯩꯗ ꯑꯦꯀꯥꯎꯟꯁꯤꯁꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯣꯏꯕꯅꯤꯅ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯍꯦꯛ $3 चंगे $10 चंगे हाइबगी हेक कइनोसु लापा मंगोंदा मेसेजसु लापा अकाउंट चेक तौब कानसु दुमाइना याव अमुसु जीरो बैलेंस ओइबा अद मासु खरासु दुम होइने तुंग हलक पाइतारे वाखन नुंगाइरक्तब दुमाइ तौब जाने जे मासिना एगी पैसाजे मागी ममानाबी दु पीगिद्रेबा माई अकाउंट दुम थमनेबा मासे खरादि रियलाइज तौरलेदना मानसु चिंगनाजबा खर लेपदगी अदो अईगिसी मथंगी पेमेंट सिना सुमाइना कार्ड तगी पेमेंट तौगदमने कार्ड सु पेमेंट सि तौबसु यादेबा मोइसे पुना ट्रांसफर तौगदबा मी अमसिदैदा अइना मीसे पुसलेन खलसिना अइना पुसलेबा मीसे असिदैदा अइना मो पैसासे मीदुने अइगोंदा अइगी अकाउंट पैसासे कापकदमने अइगोंदा कापकदमने अइना मो माइ कापा दुमाइ तौवे पैसासे कार्ड पेमेंट यादेबा UPI तौगिदौबा अदगी अदुमाइ तौबा ओइबनेबा मोइसे दुमाइ तौदना अइगी पैसाजे इमानबीदुना मंगोंदा लैरगा मासे मतम खरगी मतुंगदा अइगोंदा है नंग पैसादो कमाइ तौना अइना क्रेडिट कार्ड से लाक्तरे कमाइ तौसुना हाइबदगी मतमसे सांदोरपदगी माना मो को इमानबीसिना मो अइगोंदा इमानबीदु मा अफबा मी मो ओइबगी अरानबा थबक तौनिंगदबगी माना अइगोंदा अइगी पैसाजे हंदोरपनेबा कापथोरपनेबा माना नंग मतम कइनो तौरकानदे नंग अमु येंगसेना हाइरगा दुमाइना माना अइगोंदा अइगी पैसाजे हंदना कापसलखिबनेबा अइगी 50,000 जे हंदोरखिबनेबा दुमाइ तौदना अइ मदुगी लांगदुदमक्ति थुहौद्रे अइना हुजि हाइजनिंगिसि करिनो हाइता चेक्सिन थौरांग ओइना हाइजनिंगिसि करिनो हाइबा मतमदा मतुंगददि हुजि थोखिबना थोखरे कयामसु थोएको स्केम हाइबसि मयाम थोए अदुमक्तदसु दुम अखोइसि करिनो हाइबा मतमदा हुजि सुरम चारम खगलम सुफम नोमफम लैरक्तबा नगी पैसागी वैल्यू लैतबा नोंमगी चरा तांजबा नगी होइनि नोंमगी सुफम थोक पांगन पुथोक्तना सुजबा अखोइगी पैसागी वैल्यू से लेरक्तबा कनामना कछु नतुद पैसासे पंगपाइ पाइरक मथोंग मरम खंदन पैसा तानबगी लमजेन म कन तानरक्पा सिदैदा अखोइसु करि तौबा याइना कोइथि थिबदुनेबा अदुमाइ कोइथि थिजबा इचम चमजबा अखोइसिदनेबा मखोइना थिरैजि स्केम कांबु सिंजिना थिरैजि अपंगबा कदाइदा लै करमाइना अखोइना सुमबदा याबा मी लैजे थिरकपनेबा अदुमाइ तौबदा थुगिबनी यामना नुंगाइतबा मना अखोइ नुपिम चामनसु माना हंदकिसिदैदा माना कइनो आरके प्रोडक्शन गी थोंग माना हाइगिबदो याम नुंगाइतेबको अइगी इबुंगी कइनो घरी बंदान थमदोगा इनमगी सना काइथोगा सुमाइ लापने ख्वाइदगी हेना अंगकपा ख्वाइदे हेना साथीबा हाइदि यामना कीबा मना कइनो हाइता हाइरगदि कइनोगा मागी मनीगी मचानुपीना मंगोन तौरकपा कइनोने हाइबा मदुगी थबकसिगी बिजनेस तुइ मरमदा पोर्सलाइजे मागी मनी मचानुपीनी इचे हाइसिनी वा लोइरेबा कनाना मतेंग पांगनिगाय अइगी इमानबी दि तोखरो अइगी इनेगी मचा अइगी इमा इने हाइसिनी को इने मचादुना फावबा दुमाइ तौबा ngमबा मतमने अदुना हौजिकी मतमसिदी ngmme hingo ngamdre sijaro haiba matamne aduna isana cheksinjaba natana upai leite maru oina akhoigi hana paisa thiraga tawbagi thabaksima matungda amuk hana tawbiganu masima khwaidagi चेक्सिन बिगदबा मसीमा ख्वाइदगी लानबा थौंगनेबको थबक अमा तबो मतम हाना पैसा थिबाइसे आइसु चही 15 मुक हाइरेबको आइसु मपालमदा थबक तौमेन तौरैसे होय मरक्ता चही अमानि युमदा लैथोकपसु यावे अमुक थबक मुक चंगबसु यावे दुमाइ तौवेबैसे नुंगसी फावबदा अइना इमानबी म एलाओ अइगी खंगनबा अइखोय मैनेजर दो अइना हाइबि याय खोलेना अइ ngasi फावदा इमानबी खंगना चानबा अइगी अंगांगसिन अमता कौशलकपा लैते कइगिनोयदा मदु लैते सिददी लैतेबा सिददी नंगना समतिक चारो लोन लै खंगलो इंटरव्यू तौरो अदुइ मतुंगदा सिलेक्शन तौरो मतुंगदा मोइना पिरकनी हाइदि कंपनी वगैरह एनी प्राइवेट सेक्टर वगैरह मोइना कइनो तौ मतंदा ऑफर लेटर पिरकनेबा अदोइरगदी स्कैम नतबा कांगबु ओइ तारगदी फ्रॉड नतबा ओइ तारगदी ऑफर लेटर पिरकनी नंगा सुक्ता नंग सिदैदा नंग सिगी तारिख सिदैदा जॉइन तौबा यागनी खोकने जे पोन्ना मोइना डिटेल्स मदुगी कइनो ऑफर लेटर पिरकने अदुगी मतमदु दैदा लाक्पियोबा अदु नतना लाक्यादे हो अइगोंदसु हंगपा याविको हाइबदी कमाइ तौबनो खोपनो थबक तौरिदो अखोइना तौबा याबा लैब्रा खोपरा हाइबा अदुगुमसु लाय अदो अइ लैतबनिना लैते सुम हाय अदुगा अइना खंगबदा अइ वॉलंटियर NYK वॉलंटियर अमा ओइना अइसे कइनो NYK दा थबक तौजरमे अइना खंगबदा अदुगुम NGO गी लापा दगी होइने यूथ एक्सचेंज प्रोग्राम गुम लापा दगी लेदना
ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯣꯟꯁꯔ ꯑꯃ ꯇꯧꯔꯛꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨꯗꯗꯤ ꯏꯃꯥꯟꯅꯕꯤ ꯑꯣꯏꯒꯦꯔꯥ ꯑꯉꯥꯡꯁꯤꯡ ꯑꯣꯏꯒꯦꯔꯥ ꯑꯩꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯑꯣꯏꯒꯦꯔꯥ ꯑꯩ ꯑꯗꯨꯝ ꯃꯈꯣꯏꯗ ꯁꯖꯦꯁ ꯇꯧꯋꯦ ꯆꯠꯂꯣ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯈꯣꯠꯄꯅꯤꯅ ꯍꯥꯏꯗꯤ ꯁ꯭ꯄꯣꯟꯁꯔ ꯑꯃꯅ ꯇꯧꯔꯛꯄꯅꯤꯅ ꯋꯥꯔꯤꯅꯦ ꯆꯪꯉꯤꯕ ꯄꯩꯁꯥꯁꯦ ꯂꯨꯄꯥ 10,000 ꯆꯪꯉꯦꯅ ꯈꯜꯂꯒꯁꯨ ꯑꯩꯅ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯁꯦꯌꯥꯔꯤꯡ ꯑꯣꯏꯅ ꯑꯩꯅ 5,000 ꯄꯨꯊꯣꯛꯑꯅꯤ 10 ꯆꯪꯗꯧꯕ ꯃꯐꯝꯁꯤꯗꯩꯗ 5,000ꯅ ꯁ꯭ꯄꯣꯟꯁꯔꯅ ꯁꯨꯃꯥꯏꯅ ꯄꯨꯔꯛꯄ ꯔꯤꯇꯔꯟ ꯇꯧꯕꯤꯔꯛꯄ ꯑꯗꯒꯤ ꯁ꯭ꯇꯥꯏꯄꯦꯟ ꯐꯪꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝꯗꯗꯤ ꯑꯩ ꯆꯠꯅꯉꯥꯏ ꯑꯩ ꯀꯟꯅ ꯃꯣꯏꯗꯗꯤ ꯃꯣꯏꯗ ꯍꯥꯏꯌꯦꯕ ꯑꯩ ꯁꯖꯦꯁꯟ ꯇꯧꯋꯦꯕ ꯆꯠꯂꯣ ꯆꯪꯉꯣꯅ ꯅꯣꯏꯁꯨ ꯈꯪꯉꯣ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯐꯪꯉꯣ ꯆꯠꯊꯣꯛꯑꯒ ꯈꯪꯒꯗꯕꯅꯤ ꯃꯄꯥꯟꯒꯤ ꯑꯦꯠꯃꯣꯁꯐꯤꯌꯔ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯁꯨ ꯈꯪꯒꯗꯕꯅꯦ ꯍꯥꯏꯕꯁꯦ ꯑꯩ ꯑꯗꯨꯒꯨꯝꯕ ꯃꯇꯝꯗꯗꯤ ꯑꯩ ꯆꯠꯂꯣꯅ ꯑꯗꯨꯝ ꯑꯩ ꯍꯥꯏꯌꯦꯕ ꯄꯥꯎ ꯄꯤꯌꯦꯕ ꯑꯗꯨꯒꯨꯝꯕꯗꯗꯤ ꯌꯥꯎꯋꯣ ꯁꯤꯗꯩꯁꯤꯗ ꯈꯔ ꯍꯥꯏꯌꯦꯕ ꯑꯗꯨ ꯅꯠꯇꯕꯗ ꯑꯩ ꯑꯝꯇ ꯄꯤꯗꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯊꯣꯛꯈꯤꯕꯅ ꯊꯣꯛꯈ꯭ꯔꯦ ꯃꯇꯨꯡ ꯇꯥꯕꯗꯤ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ तसेंगना हारगदी थाइनददी अखोइगी कइनोसे कई हाइतारे मपान लमदा थबक तौबा कायना हाइबजु हाइदेबा मपान लमदा थबक तौबा हाइदेबा थाइनगी लोंदादा लंगफै चटपा हाइबनेबा तसेंगमदि चुम्मेको लंगफै चटपा हाइबने अखोइजे एगी इरैकाय इरमदमदुदा एगी खोंदाफम अमा एगी फिदा अमा पिक्केरा चावगेरा मफम लैतबदगी एजी चेलिनेबा अदुदा मफमदु फंगदबदा एजी चेलिबनेबा लंगफै चटपनेबा तसेंगमदि मसि याम चुम्मनिको लंगफै चटपने कैसो अदो हौजिकानी मतमदना मपान लमदा लैरगना हेक इज्जत फंगबा दे पैसा याम फंगबा कैगुंबा खंगदे करिनो मियेंग अमदा येंगबगुम तवे अदुना मपान लमदा लोइना चेंथोंगनरक्पा कैदोबा अदुमाइन तवे अदुना आई इसाना हाना इसागी फिरेपसे आई इसाजे करमाइना मपान लमदा चटपा याबगी करी खंगबनो हाइबदो लोनसिमा इखंग खंगदबसु यादबनी इखंग खंगदबा मि अमबो कैसो कायदे पैसा दो थिरो नंग थबक फंगनी हाइबदो मदु पुरा मदुदि खंगेदनको मदुदि पुरा टोटली अरानबने हाइबसिमदे खंगेबा खंगसु खंगना अखोइ सोइबा खोंथांग अमा ओइना दुम थोइबनेबा मदुना हुजिकसु दुम थोइसि ममांगदसु कयाम स्केमगी कयाम थोखरबने अदुमक्तसु दुम थोइसिनिको अइसु लाइबक फहौबदगी अइसु मदुगी सिगी स्केम कांबो सिदैदा लांगसिदा थोहौदबगी वाने पैसा हाइबजे अइना साबा हिबो नत्ते यामना वाइ पैसा तानबा यामना वाइ अदुना सुबम नोंगलम खंगदबा कांबू अखोइ लैरिबा सिदैदा अखोइ स्केम तौरिबा कांबू सिंजिना तौबसि याम फत्तबनिको अदुनि हुजिकी मतमसिददि ngame hingo ngamje sijau nangi mitu khotoga ai ngonda palaga ai nuaina dunia si yenge nangna mamag lairo nangna kaidogeno khangde ai nuai lo ai pocketa ai ki pocket na thalaga loire haidana social worker oiramgera phana lebak miyam seba tawramgera heta kaino ma sum yawrambane heta dum yawreba yadebako ngasi कलियु हाइबदुना ओइरमाने मतम अमगी अखोइगी मियोइबगी मिनुंगसिगी मतेंग इतेंग हाइनबा अदुगुम अमता नत्रे अदुना यारिबे मखै चेक्सिनबियु ममा मपा ओइबिरिबसिंगना मरु ओइना हाइरा मतमदा अखोइगी मपालमगी थबकगी मतांगसे मसिददि खरा चेक्सिनबियु आइगी इचागी इमानबा इमानबिसिंग मखोइ मपालमदा थबक तौरे आइगी इमाना मैनेजर दु याम आइगी खंगनै जानै नंग थबक जंगो खोलो हाइबदसु मधुगुम्बा कईम लेते हाइबसिमदि मसिमा हाना थाजबियुको नतु सुंगै लेतबने मधु हाना थाजबियु अदुना हाना चेक्सिनबियु आई इचागी अनिंगबा अपामबा थुंगहनिंगबा हाइबा असे मसि ममा मपा ओइबसिंगी मंगलानी आइगी इचासी ना हाइरिबसे थुंगनबा होनबा हाइबसे ममा मपागी दायित्वनी अदगी हौजिक ngasi सुमाइना सेमहौबसिना आइगी इचासिना तुंग कोइना आइगी अइना हयेंग पांगन सोलो मतमदा आइगी इचासिनसिना अइखोइबु अमुक मोइना मुक सेमबिरकदो येंगसिनबिरकदोरेबनी हाइबगी आसादु दैदा ममा मपासिंजु कंगाउनबनिना कदाइदा फगदगे हाइबगी कइनोदुना हेना मांगोइना लेबदुना खंदाहौदना पैसाजी एनी हाउ मानचांग काइबने खंगदे करिने खंगदे अखोइगी थानबगी रेडी ओइगी अदो मतुंगददी हौजी कइनो चेक्सिनमिनारसि मयाम स्कैम तौबा हाइबसे मफम खुदिमक्ता हौजिकते लैरे यामना स्मार्ट ओइ अदुना मफम खुदिमक्ता मतम खुदिमक्ता आई इसानी इसाबो हाना आइबु हाइजौ हाइरगदी आइगी इरमदमदा आइगी पिक्केरा चावगेरा आइगी इरैकायदा आइगी फिदामा आइगी खोंदाफम अमा कलौबना ख्वाइदगी फै हाइबसे आई मियाम थमजनिंगी होय तसेंगना अखोइगी कम्पिटिटिव एग्जाम गुम्बा यावगदबा यूपीएससी दगी एनआई नीट एग्जाम गुम्बा लैबा अदुगुम्बा फैसिलिटी स्टडी की को लाइरिक लाइसु तंबगी ओइतारगदि सोमना लोइन फैसिलिटी लै अखोइददि फैसिलिटी याम वाले अदुगुम्बगी ददि यस चपियोको अदुगुम्बददि सोमदन हेना फैसिलिटी फंगबे हेलि लोइना अदुदि मयाम हेना खंबिरिबा अदुनि अदुना यामना नुंगाइते हंदकी थौदोकसिदैदा
ꯏꯆꯝ ꯆꯝꯖꯕ ꯀꯩꯁꯨ ꯈꯪꯖꯗꯕ ꯃꯌꯥꯝ ꯑꯃ ꯃꯥꯟ ꯆꯥꯡ ꯍꯦꯛ ꯀꯥꯏꯊꯣꯛꯑꯒ ꯂꯥꯛꯈꯤꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯂꯥꯏꯔꯕꯅꯤꯅ ꯌꯥꯝꯅ ꯄꯩꯁꯥꯒꯤ ꯑꯋꯥꯕ ꯂꯩꯗꯅ ꯃꯥꯟ ꯀꯥꯏꯊꯣꯛꯑꯒ ꯃꯥꯟ ꯆꯥꯡꯗꯣ ꯀꯥꯏꯊꯣꯛꯑꯒ ꯆꯪꯉꯛꯄ ꯈꯣꯠꯂꯛꯄꯒꯤ ꯀꯩꯅꯣꯁꯦ ꯎꯕꯗ ꯇꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯈꯪꯗꯦꯁꯦ ꯍꯥꯏꯐꯝ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅ ꯄꯪꯉꯨꯕ ꯑꯩꯈꯣꯏꯒꯤꯁꯨ ꯏꯔꯥꯟꯅꯤ ꯍꯥꯏꯕꯁꯦ ꯏꯁꯥꯅ ꯌꯥꯖꯕꯤꯕ ꯇꯥꯔꯦ ꯄꯪꯉꯨꯕꯒꯤꯅꯤꯀꯣ ꯇꯁꯦꯡꯕꯗꯤ ꯑꯗꯨꯒ ꯃꯇꯨꯡꯗꯁꯨ ꯃꯗꯨꯒꯤ ꯁ꯭ꯀꯦꯝ ꯇꯧꯔꯤꯕ ꯀꯥꯡꯕꯨꯗꯨꯁꯨ ꯀꯩꯁꯨ ꯃꯈꯣꯏꯒꯤꯁꯨ ꯑꯐꯕꯁꯨ ꯑꯣꯏꯔꯣꯏ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯍꯨꯔꯥꯟꯕꯒꯤ ꯇꯔꯥꯅꯤ ꯃꯄꯨꯒꯤ ꯅꯣꯡꯃ ꯍꯥꯏꯗꯅ ꯉꯁꯤ ꯃꯣꯏꯁꯤꯒꯤꯁꯨ ꯃꯣꯏꯒꯤ ꯃꯇꯝꯗ ꯁꯨꯔꯛꯇꯅ ꯇꯧꯔꯛꯏꯕꯅꯤ ꯃꯣꯏꯁꯨ ꯁꯣꯏꯈꯤꯕꯗꯒꯤ ꯇꯧꯔꯝꯕ ꯌꯥꯏꯑꯕ ꯃꯁꯤ ꯊꯕꯛꯁꯦ ꯁꯣꯏꯈꯤꯕꯗꯒꯤ ꯃꯣꯏꯁꯨ ꯌꯥꯎꯈꯤꯕꯅꯦꯅ ꯑꯩ ꯊꯥꯖꯩꯌꯦꯕꯀꯣ ꯑꯗꯣ ꯃꯣꯏꯅ ꯈꯪꯉꯕꯅꯦ ꯁꯣꯏꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯌꯥꯎꯔ ꯇꯥꯔꯒꯗꯤ ꯃꯈꯥ ꯇꯥꯕꯗꯤ ꯑꯩꯈꯣꯏ ꯀꯔꯤꯒꯤ ꯑꯁꯣꯏꯕꯁꯦ ꯑꯃꯨꯛ ꯇꯧꯗꯣꯏꯅꯣ ꯑꯩ ꯄꯔꯥꯁꯤ ꯇꯝꯃꯛꯑꯦ ꯁꯨꯃꯥꯏꯅ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯩ ꯁꯤ ꯇꯧꯈ꯭ꯔꯦ ꯑꯩ ꯁꯤ ꯁꯣꯏꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯏꯔꯩꯀꯥꯏꯁꯤꯗꯒꯤ ꯏꯔꯝꯗꯝꯗꯒꯤ ꯁꯨꯃꯥꯏꯅ ꯁꯤꯒꯨꯝꯕꯒꯤ ꯂꯤꯡ ꯑꯃ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨ ꯁ꯭ꯀꯦꯝꯅꯤ ꯃꯗꯨ ꯇꯧꯕꯤꯒꯅꯣꯅ ꯍꯥꯏꯕꯤꯒꯗꯧꯕꯅꯦꯕ ꯃꯗꯨ ꯍꯥꯏꯗ꯭ꯔꯦ ꯑꯩꯅ ꯁꯣꯏꯈꯤꯕꯗꯣ ꯑꯩꯒꯤ ꯀꯩꯅꯣꯗꯣ ꯔꯤꯀቨꯔ ꯇꯧꯅꯕꯒꯤ ꯍꯣꯠꯅꯕꯗ ꯀꯅꯥꯁꯨ ꯈꯪꯖꯗꯕ ꯆꯝꯖꯔꯕ ꯏꯆꯝ ꯆꯝꯖꯕ ꯂꯩꯇ ꯂꯥꯏꯔ ꯑꯩꯈꯣꯏꯗ ꯍꯦꯛ ꯇꯥꯕꯁꯦ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯅ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯃꯌꯥꯝ ꯀꯌꯥꯔꯛ ꯈꯟꯊꯕꯤꯌꯨ ꯑꯗꯨꯒ ꯏꯁꯥꯕꯨ ꯃꯇꯤꯛ ꯆꯥꯔꯒꯗꯤ ꯑꯩꯅ ꯑꯗꯨꯝ ꯍꯟꯖꯤꯟ ꯍꯥꯏꯖꯔꯤꯕꯁꯤꯅꯤꯀꯣ ꯏꯌꯥꯔꯄꯣꯔꯠꯀꯤ ꯐꯦꯁꯤꯂꯤꯇꯤ ꯂꯩ ꯑꯆꯧ ꯑꯆꯧꯕ ꯀꯝꯄꯅꯤ ꯂꯩ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯑꯩꯅ ꯂꯣꯟ ꯂꯩ ꯈꯪꯉꯒꯗꯤ ꯃꯗꯨ ꯂꯣꯏꯅ ꯐꯪꯕ ꯌꯥꯏ ꯑꯗꯨꯒ ꯏꯃꯥꯟꯅꯕꯤꯒꯤ ꯊ꯭ꯔꯨꯗ ꯑꯗꯒꯤ ꯀꯅꯥ ꯑꯃꯒꯤ ꯈꯪꯅ ꯆꯥꯟꯅꯕꯒꯤ ꯑꯗꯨꯒꯨꯝꯕꯗꯗꯤ ꯑꯃꯠꯇ ꯂꯥꯛꯄꯤꯒꯅꯨ ꯁ꯭ꯄꯣꯟꯁꯔ ꯑꯃ ꯇꯧꯔꯛꯄ ꯑꯃ ꯍꯥꯏꯕ ꯑꯃ ꯂꯩ ꯃꯅꯤꯄꯨꯔꯗ ꯁ꯭ꯄꯣꯟꯁꯔ ꯍꯥꯏꯕ ꯑꯃ ꯇꯧꯔꯛꯄ ꯌꯥꯏ ꯏꯟꯇꯔꯚ꯭ꯌꯨꯒꯤꯗꯃꯛꯇ ꯀꯧꯔꯛꯄ ꯌꯥꯏ ꯑꯗꯨꯒꯨꯝꯕ ꯃꯅꯤꯄꯨꯔꯗ ꯃꯐꯝꯗꯨꯗꯩꯗ ꯑꯩꯒꯤ ꯏꯔꯝꯗꯝꯗꯨꯗꯩ ꯇꯧꯔꯛꯑꯕ ꯃꯇꯨꯡꯗ ꯀꯌా ꯌꯥꯝꯅ ꯆꯨꯝꯃꯦ ꯍꯥꯏꯕꯁꯦ ꯁ꯭ꯄꯣꯟꯁꯔ ꯇꯧꯔꯤꯕ ꯃꯤꯁꯤꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯑꯩꯅꯁꯨ ꯃꯄꯥꯟ ꯂꯝꯁꯤꯗ ꯑꯩꯈꯣꯏꯅ ꯊꯣꯛꯂꯛꯈꯤꯕ ꯑꯁꯤꯁꯨ ꯃꯅꯤꯄꯨꯔ ꯄ꯭ꯂꯥꯅꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯁꯤ ꯂꯥꯛꯆꯈꯤꯕꯅꯦꯕ ꯁꯨꯃꯥꯏꯅ ꯁꯦꯐ ꯁꯦꯀ꯭ꯌꯣꯔ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯑꯩ ꯃꯁꯤ ꯍꯝꯕꯜ ꯔꯤꯀ꯭ꯋꯦꯁꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯃꯇꯨꯡ ꯇꯥꯕꯗꯗꯤ ꯆꯦꯛꯁꯤꯟꯃꯤꯟꯅꯁꯤ ꯃꯁꯤ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯒꯦ ꯄ꯭ꯂꯤꯖ ꯕꯤ ꯁꯦꯐ ꯑꯣꯔ ꯍꯥꯟꯅ ꯈꯟꯊꯕꯤꯌꯨ ꯊꯕꯛꯁꯤ ꯆꯪꯁꯟꯗ꯭ꯔꯤꯀꯥꯟꯗꯩꯗ stay away from this game please humble request thank you